ngasi nomaijing numit ado laiba hapta sigi card reading haipatang yengse ko haidi Sunday Monday na khaidok tre ko Sunday Monday na traga rashi se koina thagi oina adu da yeng bodo na kitang in details ta yengse ko haidi week ki di yamna su sangoroi minute tara dagi na trying to mukki chang do mai na oirani ko adu sida koina ai crystal on thamage ko machu se loi light oraga fazai ko se si crystal je ahum mak adum si bada su yamna kana gada pone ko si sidagi si ahum sidagi apamba khala se ba citrine lere rose quartz lere aduga moonstone citrine lak lere ko haidi citrine gi kana ba se haidi ko ngasai gi haidi aina post to matam da haidi in details oina haida ba se yawen ko citrine is for luck aduga laktuma lere aduga paisa attract to bogi khwaidagi amasu lere ko aduga manifestation gumba to gumba tam citrine gumba use to we ko siba hai tar khutta kai da siba na traga igi table da thambiba adu maina gumba hai tar ko aduma lere rose quartz na amu haidi aina ngarang su rose quartz ki kenoma gemstone ama share to bani ko rose quartz relationship adagi emotional healing gumba ngam da bodo ma ka haidi wakhan yam khanjan ba haidi keno to ngam da ba hai tar ko aduma mina shibi ba ko aduga moonstone gi haraga di health ki amasu leijare ko aduga health ki su leire adu sen yam sensitive oiba mi gumba haraga di ko hadi emotionally yam breakdown ko oiba do maka mimang mayam mamang de ta kaini ek pi ga ta ba so yawi na ko hadi control ngam da ba hai tare ko du masu leire aduga main oina health ki hai tare ko adu si se ahum bak adum hai tare ko si ke ahum de dum pulap si ra su kai su kai de ko khut se da adu si da gi oina khanbi ra se ko hadi apamba keno hai tare ko bracelet se ama keno tar se ko first ko citrine han yenga se ko citrine gi magi energy hai tare ko haidi card ki message se kai lakke have the minar se ko ani maleri ko ani sidai khan bi kera na traga si khan sira ado gi matungi na yenga se ko ni gi mateng yang pangangani ko sikse citrine se khan bangai se pi bai sharuk to oibado again hai padadi keno tawdaba aduga mingonda hai tare ko always hadi kathokpa pithokpa gumba adumaina oina oibado oigani ko do sigi card se gum katang lo tho yeng minara se ko sidagi card number 1 2 and 3 ko hadi sigi ni ko 1 2 3 khan do ina te ko si khan ba sigi card agum ne me lok thoi se card agum side kai message la ke have do yeng minara se bo खल्लगा याम लेको कई कई नो हाइडी प्लानिंग मैम अम लेको तौगे काइना खल्लगा लेबा हाइ तारे को हंदकी वीकी वनी येंगमनिना हाइडी हंद हप्ता सिदा हाइ तारे को हंद हप्ता सिदा अइना प्लान मैम दि लये खल्लगा लेबा हाइडी बिजनेस की ओइरो नत्रगा थबैं खांगी ओइरो अदगी रिलेशनशिप की गा हारसे को हाइसिरा हाइरसिरा तौसिरा तौरोसिरा कमाइना करम स्टेप लौसिगे हाइडी इधर आई मूव तौसिरा हाइडी चंगजनसिरा खोंग थांगजनसिरा नत्रगा थांगदोक्सिरा काइना खनबा हाइ तारे को रिलेशनशिप की कई मतंग सिदा को अदुगा थबैं खांगी दा हारगा सो हाइडी तौसे तौरोय काइना दाइन खल लेबदो सिदा हाइबा कार्चना हाइसे कइनो हाइ गांदा हाइडी चंगजलो हाइडी सिदा चंगजनबदा नवंदा सोकनी नवंदा वानी नत्रगा नवंदा नेगेटिव कइनो लाकनी रिजल्ट लाकनी हाइबा लेते को हाइडी नंगना सिसे चंगजलगदी नवंदा अफबा लाकनी बसिदा हाइडी अनि सुबई कार्ड याम थिना पॉजिटिव होइबा कार्ड नि को इंप्रेस कार्ड हैन हाइसे अदु सिदा को हाइडी प्रेगनेंसी कुंबा कइगुंबा सु कतंग इंडिकेट तवे को हाइडी एक्सपेक्ट अखोइना सुम प्लान गा लेबा हजिकान से तुम लेना को हाइडी प्रेगनेंसी रीडिंग गुंबा सु तौबनिना को हाइडी साइना हाइडी अदुंबा लाको को ओइना सु ओइ को अदुगा सिदा को हाइडी बिजनेस कुंबा तौबो को पजका चानागनी को हाइडी करबार अमा गुंबा तौबो दुमाइना गुंबा तौबो सु चानागनी थौसु यामे को थौ यामे हारगदि रेस्पॉन्सिबिलिटीज करी करा यामे हाइडी इमुंगी ओइरो मपानगी ओइरो हाइडी आई याउद्रदी तौ थबै इंखांसी इया यादबगी टाइप तुम तौबोदो हाइडी आई से तुम मेन ओइना हाइ तारे को मेन ओइना आइगी रेस्पॉन्सिबिलिटीज याम याम हाइ तारे को आइगी इमुंगदा ओइरो नत्रगा मपानदो इमुंगदा हार नुपी ओइ तारगसु को नुपीगी यंग बोइता नुपी ओइ तारगसु मागी केनो से हम चावबदो हाइ तारे को हाइडी थौदांग हाइ तारे को अदुमाइना गुंबा चावबा अदु मसागी ओइना हारसु याम थेना मिनुंगसी लेबा हाइडी मिगी अवाबा उबा ngamdaba khotaba adumaina oina oisu oi ko ado sida leire ko aduga haidi sida sungai ko mathangi lai episode to haidi tauge haina khallaga lei tawdi tawdriba tawroba sida haidi sida potse leino ko haidi changjan ge endi khallaga haidi changjan driba hai tare ko ado sise adumaina khanba gumba leira gadi haidi changjan bada kai ba kemta leite ko handak la ko dor hafta sida aina khallaga leiriba poto tapna phajana thijan khosala tawraga haidi changjan biyo ko changjan matamda
ꯍꯥꯏꯗꯤ ꯐꯠꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯑꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯕꯤꯔꯒ ꯍꯥꯏꯁꯦ R&D ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯤꯀꯣ ꯔꯤꯁꯔꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯀꯥꯏꯅ ꯍꯥꯏꯅꯀꯣ R&Dꯒꯨꯝꯕ ꯇꯧꯕꯤꯔꯒ ꯆꯪꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤ ꯀꯥꯔꯠꯁꯦꯀꯣ ꯑꯅꯤꯁꯨꯕꯁꯦ ꯃꯨꯟꯁꯇꯣꯟꯁꯦ ꯂꯧꯔꯁꯤꯀꯣ ꯁꯦꯀꯦꯟꯒꯤꯀꯣ ꯃꯨꯟꯁꯇꯣꯟꯒꯤꯁꯨ 1 2 3 ꯃꯥꯒꯤꯁꯨ ꯀꯩ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯥꯁꯦ ꯈꯤꯇꯪ ꯈꯔꯀꯣ ꯍꯥꯏꯗꯤ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯄꯩꯁꯥ ꯃꯥꯡꯍꯟꯒꯅꯨꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯒꯅꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯃꯤꯒ ꯄꯨꯜꯂ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯒ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤꯒ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯅꯣꯡꯃꯗꯨꯃ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯝ ꯄꯨꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯦꯕꯣꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯗꯨꯒ ꯄꯩꯁꯥ ꯍꯥꯏꯁꯦ ꯈꯣꯔꯁ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯒꯅꯨꯀꯣ ꯈꯣꯔꯁ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯒꯅꯣ ꯍꯥꯏꯗꯤ ꯈꯣꯔꯁꯇꯣ ꯌꯥꯝ ꯆꯥꯎꯔꯒꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯣꯠꯍꯟꯕꯅ ꯍꯥꯏꯁꯦꯀꯣ ꯁꯤ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜ ꯑꯣꯕꯁꯇꯤꯀꯜꯁ ꯂꯥꯛꯀꯅꯦꯕ ꯐꯤꯅꯥꯟꯁꯤꯌꯦꯜ ꯑꯣꯕꯁꯇꯤꯀꯜꯁ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯀꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯐꯦꯁ ꯇꯧꯒꯅꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯔꯅꯤꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯇꯕ ꯈꯣꯠꯇꯕꯒꯤ ꯍꯥꯏꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯑꯗꯨꯝꯕ ꯈꯔ ꯀꯩꯅꯣ ꯂꯩꯀꯣ ꯑꯗꯣ ꯋꯥꯈꯜꯁꯦ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯄꯤꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯄꯤꯁ ꯑꯣꯏꯅ ꯂꯩꯕ ꯈꯣꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐꯠꯇꯕꯗꯣ ꯁꯨꯝ ꯈꯜꯂꯒ ꯂꯩꯗꯣꯏꯁꯨ ꯑꯐꯕ ꯁꯤꯗ ꯃꯤꯁꯦ ꯍꯤ ꯇꯣꯡꯉꯒ ꯆꯠꯈꯤꯕꯗꯧ ꯇꯧꯏ ꯍꯤ ꯇꯣꯡꯉꯒ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯋꯥꯈꯟꯗꯨꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯋꯥꯈꯟꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯐꯝꯗꯣ ꯑꯗꯨꯝ ꯐꯝꯃ ꯂꯩꯗꯣꯔꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯐꯕꯔꯣꯝꯗ ꯀꯩꯅꯣ ꯇꯧꯔ ꯃꯨꯚ ꯇꯧꯁꯤꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀோ ꯍꯥꯏꯗꯤ ꯏꯁꯥꯅꯁꯨ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯄꯤꯁꯁꯤ ꯐꯪꯅꯤꯡꯉꯝꯒꯅꯦꯕ ꯍꯥꯏꯗꯤ ꯑꯩꯗꯣ ꯁꯤꯗꯒꯤ ꯊꯣꯛꯑꯒꯦꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯥꯟꯇꯤ ꯂꯩꯕ ꯃꯐꯝꯗ ꯂꯩꯒꯦꯗ ꯀꯥꯏꯅ ꯋꯥꯈꯟꯁꯦ ꯈꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯨꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯠꯂꯒ ꯍꯥꯏꯗꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯍꯥꯏꯗꯤ ꯁꯣꯂꯨꯁꯟ ꯐꯪꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕ ꯋꯥꯅꯤꯗ ꯑꯩ ꯁꯤ ꯀꯥꯁꯦ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯃꯦ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯐꯝꯕꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯕꯦꯠꯔꯨꯝꯗ ꯆꯪꯉ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯝꯒꯦꯗ ꯍꯤꯞꯀꯦꯗ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯃꯐꯝ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯨꯚ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯖꯒꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯨꯟꯁꯇꯣꯟ ꯈꯟꯕꯉꯩꯒꯤ ꯑꯗꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯦ ꯑꯩꯈꯣꯏ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯃꯨꯛ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯦ ꯁꯤꯗꯁꯨ ꯊꯕꯛ ꯏꯪꯈꯥꯡꯁꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯣꯀꯣ ꯁꯤ ꯇꯧꯅꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯃꯒ ꯂꯥꯛꯑꯝꯕ ꯌꯥꯏꯀꯣ ꯑꯩꯁꯦ ꯐꯤ ꯌꯣꯟꯁꯤꯔꯥ ꯈꯨꯃꯨꯛ ꯌꯣꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯏꯟꯚꯦꯁꯃꯦꯟ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯗꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯃꯌꯥꯝ ꯈꯜꯂꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯣ ꯁꯤꯗ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯐꯖꯅ
ꯈꯪꯗꯣꯛꯑꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯁꯤꯗ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯗꯨꯝ ꯀꯥꯔꯠꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯗ ꯔꯤꯗ ꯇꯧꯕꯁꯨ ꯍꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯄꯥꯏꯔꯛꯏꯅꯦꯕ ꯑꯩꯉꯣꯟꯗ ꯂꯩꯆꯤꯟ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏ ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯂꯤꯟ ꯌꯥꯎꯕ ꯌꯥꯎꯔꯦ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯌꯥꯎꯔꯦꯀꯣ ꯌꯨꯝ ꯌꯥꯎꯋꯦ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯋꯦ ꯑꯗꯒꯤ ꯐꯖꯕ ꯀꯩꯅꯣꯒꯨꯝꯕ ꯌꯥꯎꯔꯦ ꯂꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯗꯤ ꯂꯩꯅꯣ ꯈꯨꯝꯖꯤꯜꯂꯒ ꯂꯩꯔꯦ ꯁꯤꯁꯤꯅ ꯈꯨꯝꯖꯤꯜꯂ ꯂꯩꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯁꯤꯁꯤꯅ ꯑꯗ ꯁꯨꯝ ꯑꯗꯨꯅꯦ ꯑꯐꯕ ꯐꯠꯇꯕ ꯃꯤꯛꯁ ꯇꯧꯔꯒ ꯂꯩ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗꯀꯣ ꯐꯖꯅ ꯍꯥꯟꯅ ꯈꯪꯗꯣꯛꯑꯒ ꯌꯦꯡꯊꯣꯛꯑꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯇꯧꯕ ꯍꯥꯏꯁꯦ ꯇꯧꯕꯕꯨꯗꯤ ꯀꯥꯏꯗꯦꯅ ꯍꯥꯏꯕꯁꯤꯗ ꯍꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯖꯤꯔꯣ ꯀꯥꯏ ꯍꯥꯏꯔꯦꯀꯣ ꯖꯤꯔꯣꯁꯦ ꯖꯤꯔꯣꯗ ꯐꯨꯜ ꯍꯥꯏꯔꯦ ꯑꯄꯪꯕꯁꯨ ꯍꯥꯏꯔꯦꯀꯣ ꯖꯤꯔꯣꯁꯨ ꯍꯥꯏꯔꯦꯀꯣ ꯁꯤꯁꯦ ꯅꯦꯒꯦꯇꯤቭ ꯀꯥꯔꯠꯅꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯁꯤꯁꯦ ꯄꯣꯖꯤꯇꯤቭ ꯀꯥꯔꯠꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯍꯥꯏꯕꯅꯦꯕ ꯖꯤꯔꯣ ꯌꯥꯎꯗ꯭ꯔꯒꯗꯤ 1 2 3ꯁꯦ ꯂꯥꯛꯑꯣꯏꯅ ꯀꯩꯁꯨ ꯍꯥꯏꯗꯤ ꯅꯝꯕꯔ ꯖꯤꯔꯣꯁꯦ ꯂꯩꯔꯝꯒꯗꯤ ꯖꯤꯔꯣꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯁꯤꯅꯣꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ 1 2 3 4 5 6ꯁꯦ ꯀꯩꯁꯨ ꯂꯩꯔꯣꯏꯅ ꯑꯗꯨꯗꯨꯅ ꯀꯩꯅꯣꯝꯃ ꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯤꯔꯣꯗꯒꯤ ꯍꯧꯗ꯭ꯔꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯖꯤꯔꯣꯗꯒꯤꯅꯦꯕ ꯍꯧꯔꯤꯁꯦ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯗ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯖꯤꯔꯣꯗꯒꯤ ꯍꯧꯕ ꯍꯥꯏꯔꯒꯗꯤ ꯔꯤꯛꯁ ꯂꯧꯔꯒ ꯇꯧꯋꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯇꯧꯔꯒꯦ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯃꯥꯏ ꯐꯖꯖꯅꯤꯗ ꯀꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪ ꯐꯖꯅ ꯈꯜꯂꯦꯀꯣ ꯇꯧꯒꯦ ꯈꯣꯠꯀꯦꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯅꯧꯕꯁꯦꯀꯣ ꯑꯗꯣ ꯍꯧꯕꯤꯌꯣ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯐꯖꯅ ꯊꯤꯖꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯄꯥꯝꯃꯤꯕꯗꯣ ꯐꯪꯅꯦꯟꯗꯤ ꯍꯥꯏꯕꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯥꯒꯤ ꯏꯟꯐꯤꯅꯤꯇꯤꯒꯤ ꯁꯤꯝꯕꯜꯒ ꯂꯩꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯤꯁꯤꯒꯤ ꯃꯀꯣꯛꯁꯤꯒꯤ ꯃꯊꯛꯁꯤꯗ ꯏꯟꯐꯤꯅꯤꯇꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯈꯝ ꯊꯦꯡꯕ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯃꯦꯠꯁꯀꯨꯝꯕ ꯐꯤꯖꯤꯛꯁꯀꯨꯝꯕꯗ ꯌꯥꯎꯅ ꯏꯟꯐꯤꯅꯤꯇꯤꯒꯤ ꯁꯤꯝꯕꯜ ꯌꯥꯎꯋꯤꯅꯀꯣ ꯏꯟꯐꯤꯅꯤꯇꯤ ꯍꯥꯏꯔꯒ ꯏꯠꯁ ꯀꯩꯅꯣ ꯅꯝꯕꯔꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯊꯤꯕ ꯉꯝꯗꯕ ꯀꯩꯅꯣꯅꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯑꯗꯨꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯍꯥꯏꯔꯒꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯁꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯁꯨꯝ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯑꯩꯅ ꯄꯣꯁט ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯒꯤ ꯄꯣꯁꯀꯨꯝꯕ ꯌꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯉꯩꯗꯁꯨ ꯂꯩꯅꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯔꯒꯁꯨ ꯑꯅꯧꯕ ꯆꯪꯁꯤꯟꯕ ꯈꯣꯠꯆꯟꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯇꯔꯟ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯅ ꯑꯗꯨꯒ ꯄꯦꯟꯗꯂꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯨꯀꯣ ꯍꯞꯇꯥꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯩ ꯀꯩꯅꯣꯝ ꯈꯛꯇꯪ ꯑꯅꯥꯎꯟꯁ ꯇꯧꯒꯦꯀꯣ ꯃꯃꯥꯡꯒꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯂꯤꯡꯛ ꯑꯃ ꯁꯦꯌꯔ ꯇꯧꯖꯒꯦꯗꯣ ꯃꯌꯥꯝꯗ ꯖꯁ ꯃꯨꯞ ꯗꯣꯠ ꯐꯟ ꯍꯥꯏꯅ ꯑꯗꯣ ꯑꯉꯥꯡꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯟꯗꯣꯔ ꯒꯦꯝ ꯏꯟꯗꯣꯔ ꯑꯦꯛꯁꯔꯁꯥꯏꯖꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗ ꯆꯪꯉꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛ ꯑꯗꯨꯗ ꯋꯔꯛ ꯇꯧꯋꯦꯀꯣ ꯑꯗꯨꯗꯅꯦꯀꯣ ꯑꯩꯅ ꯄ꯭ꯔꯣꯃꯣꯠ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯂꯧꯁꯦꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯂꯣꯒꯏꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯥꯟꯅꯕꯤꯌꯣꯕꯗꯨꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯤꯡꯕ ꯅꯠꯇꯦ ꯑꯃ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯒ ꯄꯩꯁꯥꯒ ꯄꯤꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯀꯩ ꯂꯩꯇꯦ ꯑꯩ ꯁꯦꯂꯔꯤꯗ ꯊꯕꯛ ꯇꯧꯕꯅꯦꯀꯣ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗꯀꯣ ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛ ꯑꯃ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯄꯣꯁט ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯐꯦꯁꯕꯨꯛꯀꯤ ꯃꯊꯛꯀꯤ ꯄꯣꯁꯇꯨꯗ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯗ ꯆꯪꯉꯒ ꯖꯣꯏꯟ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯥꯛꯏꯕ 7 days ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ 7ꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 35ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯇꯣꯔꯅꯥꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯠꯅꯦꯁ ꯆꯦꯂꯦꯟꯖ ꯍꯥꯏꯔꯁꯤꯅꯦꯀꯣ ꯐꯤꯠꯅꯦꯁ ꯆꯦꯂꯦꯟꯖꯁꯤꯗ ꯍꯥꯏꯗꯤ ꯁ꯭ꯀꯣꯔꯗꯣ ꯑꯉꯥꯡꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯕꯥꯏꯜ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯗꯨꯗ ꯃꯦꯠꯂꯒ ꯁꯥꯟꯅꯗꯣꯏ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯀꯤ ꯁ꯭ꯀ꯭ꯔꯤꯟ ꯂꯦꯞꯇꯣꯞ ꯂꯩꯕꯉꯩ ꯖꯣꯏꯟ ꯇꯧꯕꯤꯌꯨꯀꯣ ꯂꯦꯞꯇꯣꯞ ꯂꯩꯇꯕꯉꯩꯗꯤ ꯍꯥꯏꯗꯤ ꯖꯣꯏꯟ ꯇꯧꯔꯒꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯗꯨꯅ ꯂꯦꯞꯇꯣꯞ ꯂꯩꯕꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯇꯧꯔꯒ ꯍꯥꯏꯗꯤ ꯖꯣꯏꯟ ꯇꯧꯍꯟꯕ ꯑꯉꯥꯡ ꯁꯥꯟꯅꯕ ꯌꯥꯏ ꯑꯍꯟ ꯁꯥꯟꯅꯕ ꯌꯥꯏ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯂꯣꯏꯅꯃꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅꯃꯛ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦꯕ ꯁꯤꯁꯦ ꯀꯥꯏꯟ ꯑꯣꯐ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯔꯁꯥꯏꯖ ꯄ꯭ꯂꯁ ꯋꯥꯔꯛꯑꯥꯎꯠ ꯉꯁꯥꯏ ꯃꯨꯚ ꯇꯧꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯖꯤꯝ ꯅꯨꯡ ꯆꯠꯄ ꯈꯣꯠꯄ ꯀꯩꯝꯇ ꯇꯧꯗ꯭ꯔꯒꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯦꯗꯔꯨꯝꯗ ꯁ꯭ꯄꯦꯁ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯒꯗꯕ ꯀꯩꯅꯣꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯣꯔꯅꯥꯃꯦꯟ ꯍꯥꯏꯔꯒ ꯇꯣꯔꯅꯥꯃꯦꯟꯁꯦ ꯍꯥꯏꯗꯤ ꯃꯁꯛ ꯎꯅꯔꯒ ꯇꯧꯗꯣꯏ ꯅꯠꯇꯦ ꯖꯁ ꯁ꯭ꯀꯣꯔꯗꯨ ꯈꯛꯇꯪꯅꯦꯕ ꯁꯣ ꯇꯧꯗꯣꯏ ꯁ꯭ꯀꯣꯔ ꯇꯧꯕꯗꯨꯗ ꯍꯥꯏꯗꯤ ꯁꯝ ꯀꯦꯁ ꯄ꯭ꯔꯥꯏꯁꯀꯨꯝꯕ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯪ ꯄ꯭ꯂꯥꯟ ꯇꯧꯔꯤꯀꯣ ꯍꯥꯏꯗꯤ ꯐꯔꯁꯠ ꯄ꯭ꯔꯥꯏꯖꯅ ꯁꯤ ꯄꯤꯕ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖꯅ ꯁꯤ ꯄꯤꯕ ꯊꯔꯠ ꯄ꯭ꯔꯥꯏꯖꯅ ꯁꯤ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯅꯀꯣ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯟꯅ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣ ꯂꯤꯡꯛꯁꯦ ꯍꯥꯟꯅ ꯖꯣꯏꯟ ꯇꯧꯔꯣ ꯑꯗꯨꯗ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯒꯤ ꯂꯤꯡꯛꯁꯨ ꯑꯗꯨꯒ ꯋꯥꯠꯁꯑꯦꯞꯀꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛꯇꯨꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯑꯣꯟꯂꯤ ꯂꯦꯞꯇꯣꯞ ꯂꯩꯕ ꯑꯗꯨꯒ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯉꯩ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗꯗꯤ ꯖꯣꯏꯟ ꯇꯧꯔꯒꯁꯨ ꯀꯥꯟꯅꯗꯦꯅꯀꯣ ꯍꯥꯏ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯄꯩꯈꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ나 ꯍꯥꯏꯗꯤ ꯁꯥꯟꯅꯍꯟꯕꯤꯌꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯒꯏꯟ ꯇꯧꯔꯒ ꯖꯤꯃꯦꯜꯗꯒꯤ ꯑꯗꯨꯝ ꯂꯣꯒꯏꯟ ꯇꯧꯔꯒ ꯁꯥꯟꯅꯔꯁꯨ ꯌꯥꯏ ꯐꯦꯁꯕꯨꯛꯇꯒꯤ ꯂꯣꯒꯏꯟ ꯇꯧꯔꯒ ꯁꯥꯟꯅꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ ꯀꯩꯅꯣꯒꯤ ꯌꯦꯡꯉꯁꯤꯀꯣ ꯍꯥꯏꯗꯤ ꯄꯦꯟꯗꯂꯨꯝꯁꯦ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯈꯜꯂꯁꯦ ꯉꯥꯛꯇꯪ ꯈꯟꯕꯤꯔꯣ ꯑꯩꯅ ꯄꯣꯠ ꯑꯃ ꯈꯟꯕꯤꯔꯣ
ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯀꯔꯝꯕ ꯊꯥ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤꯗꯤ ꯌꯦꯁ ꯇꯥꯔꯦ ꯃꯃꯥꯡꯒꯤꯗꯗꯤ ꯅꯣ ꯇꯥꯕꯅꯦꯀꯣ ꯌꯦꯁ ꯃꯟꯗꯦ ꯑꯦꯟ ꯊꯔꯁꯗꯦ ꯖꯨꯟ ꯑꯦꯟ ꯗꯤꯁꯦꯝꯕꯔ ꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯉꯥꯏꯒꯗꯕ ꯃꯇꯝ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯖꯨꯟ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔꯗ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯑꯕꯅꯤꯅ ꯑꯗꯨꯒ ꯈꯤꯇꯪꯅꯀꯣ ꯍꯥꯏꯗꯤ ꯊꯔꯁꯗꯦ ꯑꯦꯟ ꯀꯩꯅꯣꯁꯦ ꯑꯣꯏꯔꯦꯀꯣ ꯃꯟꯗꯦꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯁꯀꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ